ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯂꯨꯇꯣꯟꯗ ꯊꯣꯛꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯒꯤ ꯃꯩꯁꯥ ꯈꯥꯡꯉꯝꯗ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯔꯥꯜ ꯌꯥꯏꯗ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯁꯤꯗ ꯂꯦꯝꯕꯤꯁꯅꯥ ꯃꯈꯨꯠꯇ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯀꯟꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯁꯨ ꯍꯩꯀ꯭ꯔꯨ ꯈꯔ ꯄꯥꯏꯗꯨꯅ ꯆꯥꯗꯨꯅ ꯆꯠꯂꯒ ꯏꯁꯩꯒꯁꯨ ꯍꯥꯏꯐꯦꯠ ꯉꯪꯂꯤ꯫ ꯐꯅꯦꯛꯀꯥꯗꯨ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯁꯦꯠꯂꯒ ꯂꯦꯝꯕꯤꯁꯅꯥꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯁꯟ ꯃꯥꯟꯕ ꯄꯥꯈꯪ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯇꯥꯎ ꯂꯩꯇꯣꯝ ꯑꯥꯗ ꯂꯦꯝꯕꯤꯁꯤ ꯂꯩꯇꯣ ꯂꯛꯅꯁꯤ ꯉꯁꯥꯏꯗꯒꯤ ꯋꯥꯊꯤ ꯉꯥꯡꯗꯨ ꯋꯥꯔꯦ, ꯑꯗꯨꯅ ꯂꯦꯝꯕꯤꯗ ꯃꯇꯧ ꯑꯃꯨꯛ ꯂꯦꯟꯁꯤ ꯏꯇꯥꯎ꯫ ꯃꯁꯤꯡ ꯀꯕꯨꯛ ꯄꯣꯛꯄꯤ ꯁꯣꯅꯣꯅꯤꯅ ꯂꯛꯅꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯏꯇꯥꯎ, ꯃꯁꯤ ꯂꯛꯅꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯁꯦꯡꯕꯒꯤ꯫ ꯏꯇꯥꯎ ꯀꯥꯛꯐꯩ, ꯂꯛꯅꯕꯕꯨꯗꯤ ꯌꯥꯏꯕꯨ ꯌꯥꯝ ꯍꯩꯅꯗꯦꯅꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯂꯦꯝꯕꯤꯁꯅꯥ ꯁꯣꯅꯣ ꯆꯨꯕꯤꯁꯦ꯫ ꯁꯣꯅꯣ ꯈꯔ ꯆꯨꯖꯔꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅ ꯃꯥꯁꯨ ꯅꯨꯄꯥꯗꯤ ꯀꯣꯏꯅꯤꯡ, ꯃꯁꯛ ꯑꯁꯤꯅ ꯁꯟꯊꯤ ꯃꯥꯜꯂꯕꯅꯤꯅ ꯀꯣꯏꯕꯗꯤ ꯐꯪꯗ, ꯅꯨꯄꯥꯗ ꯌꯥꯝ ꯆꯣꯞꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯈꯨꯆꯣꯞꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯏꯇꯥꯎ꯫ ꯃꯁꯛ ꯑꯁꯤꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯁꯝ ꯐꯪꯉꯦ ꯇꯣꯔꯣ ꯃꯥꯜꯂꯦ, ꯃꯨꯛꯇꯣꯏꯕ ꯈꯣꯏꯕꯗ ꯇꯨꯔꯨ, ꯑꯗꯒꯤ ꯃꯁꯥꯁꯤꯅ ꯊꯥ ꯑꯃꯅꯤ ꯏꯔꯨ ꯂꯨꯖꯗꯕ ꯍꯦꯛ ꯃꯥꯟꯒꯩ ꯃꯔꯥꯡ ꯂꯥꯡꯉꯤ, ꯅꯨꯔꯥꯒꯁꯨ ꯊꯥꯡꯉꯤ꯫ ꯑꯁ ꯈꯪꯗꯦ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯁꯤ꯫ ꯏꯇꯥꯎ ꯂꯩꯇꯣ, ꯅꯪꯉꯣꯟꯗ ꯂꯦꯝꯕꯤꯁꯅꯥꯁꯦ ꯀꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯀꯣ, ꯂꯛꯅꯁꯤ ꯈꯛ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯅꯪꯅ ꯅꯁꯛ ꯐꯖꯕꯗꯨ ꯌꯥꯝ ꯁꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯁꯣꯅꯣ ꯆꯨꯕꯤꯁꯤꯅ ꯅꯪꯕꯨ ꯄꯥꯝꯕꯨ ꯄꯥꯝꯕꯤꯔꯝꯒꯗ꯭ꯔꯣ? ꯄꯥꯝꯕꯤꯔꯝꯂꯗꯤ ꯅꯪ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯏꯕꯨꯡꯉꯣ, ꯈꯟꯗꯣꯛ꯫ ꯄꯥꯝꯕꯤꯔꯝꯃꯗꯤ ꯑꯁꯦꯡꯕꯩꯅꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯝꯅꯤ ꯈꯜꯂꯣ꯫ ꯅꯨꯄꯤ ꯑꯃꯇ ꯐꯪꯗꯕꯤꯗ ꯅꯄꯨꯟꯁꯤ ꯂꯦꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔꯁꯨ ꯂꯦꯝꯕꯤꯁꯅꯥꯁꯦ ꯂꯧꯕꯅ ꯐꯠꯇ꯭ꯔꯣ? ꯌꯥꯔꯦ ꯏꯇꯥꯎ ꯀꯥꯛꯐꯩ, ꯑꯩ ꯑꯁꯤ ꯂꯧꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯖꯔꯣꯏ ꯄꯨꯟꯁꯤꯒꯤ, ꯑꯉꯥꯎꯕꯤꯁꯤꯕꯨ ꯃꯆꯤꯟꯅ ꯃꯔꯣꯝ ꯀꯜꯂꯤꯕ꯫ ꯍꯣꯏ ꯏꯇꯥꯎ ꯂꯩꯇꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯂꯦꯝꯕꯤꯁꯦ ꯁꯣꯅꯣꯗꯤ ꯄꯨꯔꯥ ꯆꯨꯕꯅꯤ꯫ ꯑꯩꯁꯨ ꯃꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏ ꯍꯥꯏꯔꯗꯤ ꯉꯝꯃꯣꯏꯗꯦ ꯀꯩꯁꯨ꯫ ꯅꯪꯒꯤ ꯑꯣꯏꯅꯕꯗꯤ ꯌꯥꯏ, ꯁꯨꯝ ꯍꯥꯏꯕꯤ ꯋꯥꯅꯤ꯫ ꯅꯪꯗꯤ ꯅꯁꯛꯇꯣ ꯇꯦꯂꯪꯒꯥ ꯁꯦꯒꯥꯏꯕ ꯃꯥꯜꯂꯤꯗꯅ, ꯑꯗꯨꯒꯤ ꯅꯣꯏꯅꯤ ꯆꯥꯟꯅꯅꯤꯅ ꯁꯨꯝ ꯍꯥꯏꯕꯤꯕꯅꯤꯗ꯫ ꯑꯩꯕꯨ ꯇꯦꯂꯪꯒꯥ ꯁꯦꯒꯥꯏꯕ ꯃꯥꯜꯂꯤ ꯀꯥꯏꯅ? ꯅꯪꯗꯤ ꯐꯖꯕꯩ ꯍꯧꯔꯛꯐꯝꯗꯣ ꯅꯪ ꯑꯣꯏꯅ ꯅꯁꯛꯇꯣ ꯊꯣꯡꯗ ꯆꯠꯄ ꯆꯨꯝꯕ ꯁꯤ ꯃꯥꯜꯂꯤ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯃꯤ ꯁꯤꯗꯕꯤꯒꯁꯨ ꯁꯥꯔꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯔꯩꯗ ꯐꯩꯖꯥꯎꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏ꯫ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯃꯛ, ꯁꯣꯅꯣꯁꯤꯗꯤ ꯍꯥꯏꯔꯣ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯐꯥꯎꯕꯅꯦ ꯐꯪꯉꯣꯏ ꯅꯣꯏꯅꯤꯗꯤ ꯀꯣ, ꯁꯨꯛꯐꯪ ꯐꯪꯉꯣꯏ꯫ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ, ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯗꯕ꯫ ꯂꯦꯝꯕꯤ ꯌꯧꯁꯤꯜꯂꯦ, ꯅꯣꯏ ꯂꯥꯡꯉ ꯑꯩ ꯂꯛꯅꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯂꯦꯝꯕꯤꯁꯅꯥꯕꯨ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯑꯣꯏ ꯂꯦꯝꯗꯕꯤ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ? ꯂꯦꯝꯕꯤꯁꯅꯥ ꯆꯣꯡꯗꯨꯅ ꯆꯠꯂꯝꯕꯗꯨ ꯐꯠ ꯂꯦꯞꯄꯤ, ꯃꯃꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯍꯦ ꯃꯤꯅꯥꯏ ꯃꯀꯣꯛ ꯃꯥꯟꯕꯁꯥ, ꯃꯤꯅꯥꯏ ꯑꯔꯣꯏꯕ ꯃꯥꯟꯕ ꯑꯅꯤꯁꯤꯁꯨ ꯌꯥꯎꯔꯤꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯦꯝꯗꯕꯤ ꯀꯩꯅ ꯍꯥꯏꯗꯤ ꯅꯣꯏꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯗꯨꯃꯥꯏꯅ ꯅꯆꯦꯗ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯔꯤꯀꯥꯟꯗꯅꯦ ꯅꯇꯣꯝꯇ ꯊꯤꯕ ꯐꯪꯂꯣꯏ ꯈꯪꯉꯨ꯫ ꯊꯤꯕ ꯐꯪꯉꯣꯏꯌꯦ ꯑꯁꯦꯡꯕꯒꯤ꯫ ꯀꯣꯏꯅꯔꯁꯨ ꯊꯥ ꯑꯃꯅꯤ ꯀꯣꯏꯅꯔꯒ ꯑꯗꯨꯝ ꯇꯣꯛꯅꯈ꯭ꯔꯅꯤ꯫ ꯅꯊꯧꯗꯤꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯎ ꯃꯈꯣꯡꯁꯤꯗ ꯐꯝꯂꯒ ꯋꯥꯊꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯅꯣꯏꯅ ꯐꯪꯍꯧꯗ꯭ꯔꯕ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯁꯤꯗ꯭ꯔ ꯀꯨꯞꯇ꯭ꯔ ꯊꯤꯔꯤ ꯑꯣꯏꯔꯤꯅꯤꯅꯦ ꯅꯠꯇ꯭ꯔꯣ? ꯄꯥꯎꯇꯥꯛꯅꯤꯀꯣ ꯕꯦꯝꯃ ꯁꯣꯅꯣꯅ ꯄꯤꯕꯤꯕ꯫ ꯋꯥꯔꯛꯄꯤꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯨ ꯑꯩꯈꯣꯏꯗ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗꯩ ꯇꯧꯁꯥ꯫ ꯄꯥꯎꯇꯥꯛꯅꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤꯗꯣ, ꯑꯝꯇ ꯅꯣꯛꯁꯦꯕ ꯍꯥꯏꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯔꯦꯝꯅꯔꯒ ꯅꯣꯛꯏ꯫ ꯂꯦꯝꯕꯤꯁꯅꯥ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯌꯥꯝ ꯂꯦꯝꯅꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯦ ꯍꯤꯡꯁꯥꯕꯅ ꯅꯣꯛꯄ ꯌꯥꯝ ꯃꯥꯜꯂꯤ, ꯅꯣꯏ ꯑꯍꯨꯝꯒꯤ ꯈꯨꯅꯣꯛꯇꯣ ꯅꯣꯛꯀꯅꯨ꯫ ꯃꯤꯅꯅꯦ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯊꯧꯔꯧꯕꯩ ꯅꯤꯡꯈꯤꯅꯦꯕ, ꯇꯨꯃꯤꯟ ꯅꯣꯛꯀꯦꯁꯨ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯐꯩꯖꯥꯎꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯅꯣꯛꯄꯁꯦ ꯇꯥꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯑꯩꯈꯣꯏꯕꯨ? ꯍꯥꯏꯈꯤꯗ ꯃꯥꯜꯂꯦꯗ, ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯁꯥ? ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯥꯟꯒꯦꯔꯥ ꯂꯝꯇꯥ ꯊꯥꯡꯖ ꯃꯥꯟꯒꯦꯔꯥ ꯏꯀꯨꯁꯤ ꯅꯊꯧꯔꯣ ꯅꯪꯒꯤ ꯁꯟ ꯃꯅꯤꯡ ꯃꯥꯟꯕꯤ ꯑꯃꯣꯠꯄꯤ꯫ ꯍꯦ ꯐꯩꯖꯥꯎ, ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯣꯏꯗ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯔꯦꯝꯅꯩꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯅꯣꯏꯒꯤ ꯅꯆꯦ ꯇꯧꯕ ꯑꯣꯏꯔꯗꯤ ꯅꯣꯏ ꯌꯥꯔꯣꯏꯅꯦ꯫ ꯕꯦꯝꯃ ꯁꯣꯅꯣ, ꯅꯪꯗꯤ ꯊꯤꯃꯜꯂꯦ, ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ꯫ ꯂꯛꯅꯕ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯂꯛꯅꯕꯅꯤ ꯀꯩꯅꯣ꯫ ꯅꯁꯛꯇꯨꯅ ꯁꯒꯣꯜ ꯍꯨꯔꯥꯟꯕꯤ ꯃꯥꯜꯂꯤ, ꯅꯃꯥꯏꯗꯨꯅ ꯎꯔꯤꯡ ꯃꯌꯥꯝꯅ ꯊꯥꯕꯜ ꯁꯤꯜꯂ ꯃꯥꯜꯂꯤ, ꯑꯃꯨꯛꯇꯣꯏꯕ ꯅꯁꯛ ꯎꯒꯦ ꯐꯪꯗ꯭ꯔꯤ꯫ ꯅꯁꯝꯗꯨꯅ ꯄꯨꯔꯥ ꯇꯣꯔꯣ,
adagi nakut nakongduna nuragi nurang ngakta nangna lamida chatladi hayeng phau wantharaga tai hai sumro angaubi male nangse adugi laknari ni aigi samkhoi basibu aina ro ima papa ani mak masam khoi bagini maida uring thungli basisu irai khonglai ongna bagi ima na hai adugi thungi ne na sibu aigi ira la hai bani da noidi manam kyam siba mino yongsa ki amang mangam jabu noi ba hoi ni bema thirei manam nambi nura thangli bududi nangi naral madumudi kakpa yaroi na tro irudo singna lu tho khura do zo do pasa na ra glei budo nangna thonga la la na sakhi budagi siri nai bai pom tai khoi di phaisau nang miyang usit mande nang aina ngasi phar ga laisin chani ko nangona laining magi habi nate suning da banang bu kanan pami doino nungsi da bai haibani amu harau leiramni e kariye namai da kutum da thomru nang aibu man phar ga laisini kai nang laudo saruk ne bema ai piye ngo bu selaga chingthak da laining ma ka jakragi bema natraga ima kai thel da phanik yo laga leijakragi kakro kratuna singthak tu da amta kakro sakro na sasing da yami nin jeba ai ngon da ne haye ma haye laga kausu karo kanu noi ko sin da ning di ai adu lem da be nang se nupam na pa me reba nang bu nupa du kana nang khangning bro masaka do pachara ni ko nang ga chapeng man ha ai ba e kanano nupa du kana aina khangma mi ro masaka phasabra ba khamdauge aina pa ma nupa oridi ya thoke ne nasak ne na santhi thi bot man du na ga su phazaba nupa um pa mi ma wa mamang lai kai gi borazaw angau budo pi se ne khangdaba makokta usi makon sa budo mana nang munu shi ai ya tok pi ro noini luhong budo ai shi yengni phaizaw nang ngasi siro nung na khudi thilaga nang da siro ba adugu mu saw khatta bududi noi no gi nasa nase da adu surungo angau budu pa da su noi gi nasa no pi da adu nek pi matai manau labi na ngaraga ne mai sa sani wai asida phaizaw noklam budo hanjilaga managda taramba tempak leitum ama satkhunga tuna lemisana da thomlai asau muna mangoi na kan hekta leitum da thomjili aduga hai kari usitoi da ba nangna ai gi sel da adu bai haibi yabra angau bi man bi nang ngasi ai khuda sini na nang e duguma na tawdudi nasak phanam phajaram lasu I tho kai dum phumi ni ai na haidon tharakpa tempak leitum aduna lemisana gi simbal makhada pop hek pali saina kan man khibana lemisana makuta pairam bai cruising adu laimai da tup tup hek thadaduna masimbal adu khumsillaga mamita mapira thangduna wa makha taram da senki sono subi angau besi masimbal ase thugai ga do aigi selda sumaina haidana leitumna idau phaisa limisana se nungdi nuksi di haibu mase mabukti phagum lakum tawbani laknarasu dumaina nungna thongba du tawbiru adu din naksu hemale tawbiru nangsu angang ase masima soina gairamani kainin kaisanu maramsana sida thai nungto mana aigi seldubu angau du biu gain haida adu haiba ya war fudaraga phadongni ma itau phaisa sono suroso kapaga sengki basidi tungai di to masimba to soina su amani nangsu nubi da koning da tai sono se nangsu suni suri dawi ni bo soke soksa kairamani phadongni makhana manung da panju do pharam shigi nori mai bu haiduna thosada leithoi kakphainam khangzadre khoi swai yausiladi yumdung bo thawrage aduga horen chang toklaga amuk tungi thabak yam chili bai law chalasi haiduna hanna khidami asumna lembi sanabu karim nabiba asi phaisaw leitum kakphai khakta nate sakthi ni haina mabu khul adugi miyamna toina laknabi bani piklingai dagi nungsiba wahai ama tarak trabini lembi sana sokliba masimbal dagi tarakliba iedu magi phanek masieduna tap tap napthoktuna mayum maikai tamna tapna sumlai masimba dasu peri peri murum sonchai I loi thoe basi manai po angau bu koi no hai kai raklaga yam pata mi gak ni moidi ai mo po asu kana lai ti ai na moi nai po dab lagna bi ban ai si sakitang pasaram ladi moi na smai lagna bi ise lagna bi ram na Baba kay magasina ay masuk sakti na pupiram lise kahino kang diba. Soning agta na ay nagasi pukri na kong song taraga sinaginoy niya ko. Ano, irak na kinagizay na to ba? Natradi ay nahanat sila mataw ni. Asum na kaplaga masanubi na saglakliba si ubada. Lembi sanagi mamata thot mangoda langsaksak to layran badagi sangsindo na hay.
Imagi bema nangbu kaidorage nasindudan loina karisina kamdoriba. Hai nangbu kudiga thidan tusilibro is isu thoklen tawribase se imane hida hapigi laosi nate kaida salurinu haiwani nangbo imana nangbu mapan thokanu leisabi phare haibase nang yadeba hairaga masabu darituda phamthali se pham nate karmai toinu haibani siboi bema imaga hayusi paisauna nungna tharaina haidi aiba yengma kai mapan thoklanu haida soina hairakani aduna haidokpa yade ima hoi tusiliba tusinkhibagi sokpani hairaga lembisana masimbal adu sat khumsili makhut khunamna pakliba amotpa mayam adu ubada tathotna hai as nakhut sisu watna loi asokpado matuda pairunusi imana ne ising asaba lumbiramani irulu zabige lao siang nangta luthoksi nasa sisu marang langi irulu boloiraga ne asokpado tera paimana sugairaga hapsi lambi satpata hanatuna yengduna su satlam loido nangna tawriba nongthakta yenglaga hai panbra yengmata nungda khurok thangli oiriniba hauzik nasimdo tatli adu kari sare do ha pharabraba nangnaba yangwaye image lembi nangsi adu ima ai kaino hangura kaino hangu kaidorage adu bura ai si sak yam thibra isabu kanana thi haino isadi yam phajaina nangna ke bai tabagini thiba malise haizana no kaisu ai hi maise awang leikagi phaisauna uring mayamna thabal songi hairei bahausi adagi saksisu santhi male hayowi imagi lempiya nangse angang natre leisabi pharaklabani nupa masa oktaw moiganya unsinarunu haibase yade da ko nangse inkhala matam oibagi thunglibani nangi uringdo khara leiraga phakini ima amai bi thagoina ne nangi uringdo thungdanaba hidak sembi gi harabasu nangna taiba tali namthi haiduna sirage khayade do madu tairebadi khara do orabasu phagadauba aduga aigi samse khorisina kaihino ima aigi sam khoibanina ne sakthi bi dum oiradoireba aise nasamdo singhi singna do thuklaga tingna hatoklabadi khara su phagadaba nangdi pukri da sup luplaga adum tokthoe aduna kayam hena su khoirini nasak phasage harebadi zuton tawgadaba khanglabra adude aise kiredi phazaraka draima phazadoini isana bu kaigi sakthi runiya kirebadi nangse yam phazadoini adudi iruluzabiru la oima kasidagi aise keba su khra tambi ai ke baurage sakthi bagi minaibu thina tawbirisa ai nugai ti yima o ke bai gi haradi nata singa khra su pullo nangdi hai khra saraga koisa satuna domle nata singdi masana nan leisia udra nang masak ti khrebana ta amuthuidu phauba mayum pan khrebani khang hoi bai ma ai su ke batam lagi ado irulu birula obasi hoi imane singhi lakthok luki nang khuding sida phamlamusi nako ka to yadre pumme lutoksi haiduna tathoni mung sangkhringai lembi sanana khuding adu satka khatuna mapi hongdoktuna phamlaga mama bungairi tathotsu imongdagi singhi du buthoraktuna masanupi bu irulu zabiri apikpa angang natrabasu lembi sana tathot amadi manglemgi amata yausebi masa oibana sauba sare pharabasu angangum na luna tawzabani tathotna lembi sanabu irulu zabiri badu ubada thabak chathokluba manglemsu mayum hanjilakpada hek thingnaduna hai hai isa thoi pa bhalai nangi sini nga su leirai ngasidi isa se irulu zaramlibasibu kari numit none isa na irulu zabase tangna thokpani baba sini nga na thamu ai irulu zabaloiraga sarge khusin thang puthokpiro aigi khusin se amta na kakpiu baba ai ngasidagi keba tamdoine kake baba na kakpige khusinga kau harisibu numise noksuptagi thokpa sala ngasisibo aibo mangla taibangla khangdrene keba sawrudoiba ngasidagi kiyu isa sidi as baba yare adaidamu ngausinaraga wa ngangda leranu ai khusin kau lawba thinking haraga hoi ba lai asumna lembi sanana sengna irulu thoklaga mapi hanbaga setsaduna thongal konthong aduda hagat handa sum chatrulei tanja sida magi leikai gi mataroi singna isin sokpa laklibadu ubada lembi sana harau sangsingduna hai itanu re ita thadoi ising sok toiro ngai khu aisu lake noine sing sok poda aisu yauge ba
ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯨꯔꯩ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏ, ꯏꯇꯥ ꯂꯦꯝꯕꯤ, ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤꯅ, ꯅꯁꯝꯗꯨꯗ ꯉꯥꯏꯔꯦ ꯈꯔ ꯈꯣꯏꯔꯤꯕ, ꯃꯥꯒꯤ ꯎꯔꯤꯡꯗꯨꯒ ꯅꯁꯥꯗꯤ ꯌꯥꯝ ꯅꯥꯜꯂꯦꯕꯣ, ꯅꯪꯗꯤ ꯀꯨꯆꯨꯁꯨ ꯉꯧꯕꯅꯤꯅ ꯅꯨꯔꯥ ꯊꯥꯡꯗ꯭ꯔꯕꯗꯤ ꯐꯖꯔꯦꯗꯅꯁꯦ꯫ ꯊꯥꯗꯣꯏꯅꯝ, ꯀꯩꯅꯣ ꯏꯇꯥ ꯂꯦꯝꯕꯤ, ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯩ ꯍꯦꯛꯄ ꯀꯣꯏꯆꯠ ꯆꯠꯄꯗꯥꯏꯅꯦ, ꯑꯩꯈꯣꯏꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯦ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯗꯕꯅꯤ, ꯉꯁꯤꯗꯤ ꯅꯁꯥꯒ ꯌꯥꯝ ꯅꯥꯜꯂꯝꯃꯤ, ꯑꯗꯣ ꯅꯆꯤꯟꯕꯥꯗꯨꯗꯤ ꯀꯩꯗꯧꯔꯒꯦ, ꯁꯣꯛꯄ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯇꯨꯁꯤꯟꯕꯗ ꯁꯣꯛꯂꯤꯕꯅꯤ ꯏꯇꯥ ꯊꯥꯗꯣꯏ, ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯀꯦꯕ ꯇꯝꯂꯒꯦ ꯇꯧꯕ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯁꯦ, ꯑꯩꯁꯦ ꯀꯦꯕ ꯈꯔ ꯇꯝꯕꯤꯌꯨ ꯏꯇꯥ꯫ ꯑꯣ, ꯀꯦꯕꯒꯤ ꯋꯥꯕꯨ ꯇꯝꯕꯤꯔꯒ ꯂꯣꯏꯔꯦꯗꯅ, ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯏꯇꯥ ꯅꯨꯔꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯥꯟꯁꯦ ꯂꯥꯛꯀꯗꯧꯔꯤ, ꯑꯗꯨꯗ ꯏꯇꯥꯁꯨ ꯆꯠꯃꯤꯟꯅꯔꯨꯁꯦ, ꯁꯤꯡꯖꯨ ꯀꯥꯡꯉꯧꯒ ꯆꯥꯗꯣꯏꯅꯤ, ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯃꯗꯨꯗꯒꯤ ꯏꯇꯥ ꯂꯦꯝꯕꯤ ꯅꯪꯒꯤꯁꯨ ꯑꯃ ꯌꯦꯡꯍꯧꯕ ꯌꯥꯔꯦꯗꯅ꯫ ꯍꯣꯏ ꯆꯠꯁꯦ, ꯑꯗꯣ ꯑꯩꯗꯤ ꯀꯦꯕ ꯍꯩꯇꯕꯅꯤꯅ ꯅꯣꯏꯅ ꯀꯦꯕꯤꯌꯨꯀꯣ ꯏꯇꯥ꯫ ꯍꯣꯏ ꯀꯦꯕꯤꯒꯦ, ꯑꯗꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯍꯥꯏꯅꯈ꯭ꯔꯕ ꯇꯨꯡ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯗꯨꯅ ꯊꯥꯗꯣꯏ, ꯅꯨꯔꯩ, ꯂꯦꯝꯕꯤ ꯁꯅꯥ, ꯇꯈꯦꯜꯂꯩ, ꯁꯅꯥꯔꯩ ꯃꯈꯣꯏ ꯃꯉꯥ ꯊꯥꯗꯣꯏ, ꯅꯨꯔꯩ ꯑꯅꯤꯒꯤ ꯃꯥꯟꯖ ꯄꯥꯈꯪꯁꯤꯡꯗꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯃꯔꯤꯒ ꯄꯨꯡꯕꯥ ꯁꯦꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯕꯗ ꯄꯥꯝꯗꯕ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯨꯅꯤ, ꯃꯥꯅ ꯊꯣꯛꯄ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯖꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯂꯦꯝꯕꯤ ꯁꯅꯥꯒꯤꯗꯤ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯇꯥꯔꯣꯏ ꯀꯌꯥꯗꯤ ꯍꯔꯥꯎ ꯃꯥꯟꯖ ꯄꯥꯈꯪꯁꯤꯡꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯕꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯗꯨꯝ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯋꯥꯈꯜꯗ ꯈꯟꯖꯩ, ꯑꯁ, ꯑꯩꯒꯤ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯅꯒꯦ ꯈꯜꯂꯒ ꯂꯥꯛꯄꯁꯤꯗ ꯑꯝꯇ ꯐꯪꯗ꯭ꯔꯦ, ꯃꯣꯏꯗꯤ ꯖꯨꯔꯥ ꯁꯥꯔꯒ ꯀꯌꯥꯗ ꯅꯨꯡꯁꯤꯅꯅꯒ ꯋꯥꯔꯤ ꯁꯥꯏꯕ ꯌꯦꯡꯉꯨꯅꯤ꯫ ꯂꯥꯏꯁꯤꯁꯨ ꯐꯠꯈꯤꯗ꯭ꯔꯦ, ꯐꯖꯕꯤ ꯃꯣꯏꯒꯤꯗꯤ ꯅꯨꯄꯥꯁꯤ ꯋꯥꯠꯇꯦ, ꯑꯩꯒꯤꯗꯤ ꯀꯗꯥꯏ, ꯇꯨꯃꯤꯠ ꯐꯥꯎ ꯍꯦꯛ ꯄꯥꯏꯗꯦ ꯏꯅꯥꯛꯁꯤꯗ, ꯑꯩꯁꯤꯕꯨ ꯁꯛ ꯌꯥꯝ ꯊꯤꯔꯕ ꯖꯥꯠꯂ ꯈꯪꯗ꯭ꯔꯦꯗ, ꯃꯥꯏꯁꯤꯁꯨ ꯎꯔꯤꯡ ꯃꯌꯥꯝ ꯊꯨꯡꯕꯩꯔ ꯈꯪꯗꯦ, ꯅꯨꯄꯥ ꯑꯝꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯇꯦ, ꯄꯨꯟꯁꯤꯁꯦ ꯅꯨꯄꯥꯒ ꯐꯪꯗꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ ꯑꯩꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯃꯗꯨꯝ ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯥꯒꯤ ꯐꯅꯦꯛ ꯐꯤꯕꯥꯟ ꯑꯗꯨꯗ ꯁꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯃꯁꯤꯡꯒꯗꯨ ꯄꯣꯝꯊꯣꯛꯂꯒ ꯄꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯞꯅ ꯌꯦꯡꯂꯤꯕ ꯃꯣꯃꯣ ꯅꯣꯛꯄ ꯅꯨꯄꯥꯗꯨ ꯆꯪꯁꯤꯟꯒꯦ ꯈꯟꯕꯕꯨ ꯃꯇꯥꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕꯅ ꯍꯥꯟꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯅꯪꯍꯧꯗꯦ꯫ ꯁꯣꯝꯗꯅ ꯅꯨꯔꯩꯁꯨ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯇꯥ ꯂꯦꯝꯕꯤ, ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯏꯇꯥ ꯇꯈꯦꯜꯂꯩꯒ ꯏꯇꯥ ꯁꯅꯥꯔꯩꯒꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤꯗꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯌꯦꯡꯂꯁꯤ, ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯇꯥ, ꯀꯅꯥꯝꯇ ꯋꯥꯔꯤ ꯁꯥꯔꯛꯇ꯭ꯔꯕꯅꯤꯅ ꯍꯥꯏꯔꯨꯕꯁꯨ ꯇꯜꯂꯤ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯇꯥ ꯆꯥꯎꯗ ꯍꯥꯏꯔꯒ ꯀꯣꯟꯅ ꯁꯦꯝꯕꯤꯔꯒꯦ ꯏꯇꯥ꯫ ꯊꯥꯗꯣꯏꯅ, ꯑꯩꯗꯤ ꯏꯇꯥ ꯂꯦꯝꯕꯤꯒꯤ ꯁꯦꯝꯕꯤꯒꯦ ꯈꯜꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯏꯇꯥ ꯇꯈꯦꯜꯂꯩꯒ ꯏꯇꯥ ꯁꯅꯥꯔꯩꯒ ꯄꯥꯝꯃꯦ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ, ꯃꯣꯏ ꯑꯇꯩꯁꯤꯁꯨ ꯁ꯭ꯋꯥꯏꯗꯒ ꯑꯝꯇ ꯆꯪꯂꯛꯇꯦ꯫ ꯂꯦꯝꯕꯤ ꯁꯅꯥ ꯃꯃꯥꯏꯗꯤ ꯍꯥꯏꯒꯠꯂꯛꯇ ꯇꯨꯛꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯃꯤꯒꯤ ꯑꯄꯥꯝꯕꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯩꯒꯤꯁꯨ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯕ ꯑꯃ ꯅꯣꯡꯃ ꯁꯣꯏꯗ ꯂꯥꯛꯆꯔꯅꯤ, ꯑꯗꯣ ꯃꯣꯏ ꯑꯇꯩꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯒꯦ, ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯐꯪꯉꯦꯅ ꯂꯣꯏꯅꯒ ꯈꯠꯇꯅ ꯆꯠꯅꯈ꯭ꯔꯖꯥꯠꯂꯣ? ꯏꯇꯥ ꯇꯈꯦꯜꯂꯩꯒ ꯏꯇꯥ ꯁꯅꯥꯔꯩꯒꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯇꯥ ꯂꯦꯝꯕꯤ, ꯑꯗꯣ ꯁꯦ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ, ꯊꯥ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯗꯣꯔꯤꯗꯅ, ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯁꯤ ꯍꯥꯏꯅ ꯈꯟꯅꯔꯤ, ꯃꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯍꯦꯛꯇ ꯊꯤꯍꯧꯔꯁꯤ ꯏꯇꯥ, ꯑꯩ ꯁꯤꯜꯂꯛꯂꯒꯦꯕ ꯏꯇꯥ ꯀꯣ? ꯍꯣꯏ ꯏꯇꯥ ꯅꯨꯔꯩ, ꯆꯠꯁꯤ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ, ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯅꯣꯏ ꯂꯩꯍꯧꯈꯣꯀꯣ, ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯏꯇꯥ, ꯅꯨꯄꯥ ꯑꯝꯇꯁꯨ ꯌꯥꯎꯗꯕꯤ ꯏꯇꯣꯝꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯕꯁꯦ ꯇꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯇꯟꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯤꯔꯨꯅꯤ ꯀꯥꯏꯗ ꯅꯨꯡꯁꯤꯕ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯇꯥꯡꯕꯅꯤ, ꯃꯄꯥꯜ ꯊꯣꯡꯒꯤ ꯀꯨꯌꯣꯝꯅ ꯂꯥꯞꯅꯔꯕ ꯅꯨꯡꯁꯤ ꯃꯁꯛ, ꯊꯃꯣꯏ ꯃꯥꯗꯤ ꯑꯔꯦꯝꯕꯔꯥ, ꯅꯨꯡꯁꯤꯕ ꯃꯥꯗꯤ ꯃꯃꯤꯡꯇꯒꯤꯔꯥ? ꯉꯥꯏꯖꯩ ꯉꯁꯤꯁꯨ ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯨꯕꯥꯝ ꯂꯩꯈꯟ ꯊꯥꯗꯨꯅ ꯊꯤꯕꯒꯤ ꯍꯦꯛ ꯄꯥꯡꯈꯛꯅꯤ ꯆꯦꯞꯊ ꯌꯦꯡꯖꯩ꯫ ꯈꯨꯜꯒꯤ ꯎꯃꯪꯂꯩ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯥꯏꯔꯦꯝꯕ ꯃꯥꯕꯨ ꯈꯨꯔꯨꯝꯖꯕ ꯂꯥꯛꯂꯔꯦ꯫ ꯈꯣꯏꯔꯥꯡꯂ ꯊꯃꯣꯏ ꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯅꯤꯖꯩ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯠꯇꯁꯨ ꯇꯝꯕꯤꯔꯝꯗ꯭ꯔꯕ꯭ꯔꯥ? ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯥꯏꯇꯣꯝ ꯑꯁꯨꯝ ꯇꯥꯔꯒꯗ꯭ꯔꯥ? ꯏꯃꯥꯅ ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯕꯃꯛꯇꯕꯨ ꯑꯣꯏꯔꯕꯗꯤ ꯄꯤꯕꯤꯔꯣ,
ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯊꯧꯖꯥꯟꯕꯤꯔꯣ ꯅꯨꯡꯁꯤꯏꯔꯤ ꯊꯦꯡꯅꯍꯟꯕꯤꯔꯣ ꯑꯩꯒꯤ ꯃꯥꯟꯖ ꯃꯥꯒ ꯏꯃꯥ ꯅꯁꯥꯅ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯒ ꯃꯃꯤꯠ ꯈꯖꯤꯛ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯃꯃꯥꯃꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯂꯦꯝꯕꯤꯁꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ ꯁꯤꯡ ꯂꯦꯝꯃꯤ ꯊꯃꯣꯏꯕꯨ ꯏꯪꯊꯍꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅ ꯈꯟꯖꯈꯤ ꯃꯥꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯝꯕꯤꯔꯛꯄ꯭ꯔꯥ ꯑꯗꯨꯕꯨ ꯇꯥꯡꯂ ꯃꯤꯀꯨꯞ ꯑꯁꯤ ꯊꯨꯒꯥꯏꯕꯤꯗꯨꯅ ꯅꯨꯔꯩꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯏꯇꯥ ꯂꯦꯝꯕꯤ ꯂꯥꯛꯑꯣ ꯑꯥꯗ ꯇꯥꯋꯥꯡꯒꯣꯜꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯥꯛꯑꯣꯕ ꯆꯠꯂꯁꯦꯃꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯋꯥꯡꯒꯣꯜ ꯂꯥꯛꯂꯕ꯭ꯔꯣ ꯍꯣꯏ ꯂꯥꯛꯑꯣ ꯇꯨ ꯑꯥꯗꯅꯦ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯈꯤ ꯂꯦꯝꯕꯤꯁꯅꯥ ꯃꯥꯂꯦꯝꯗꯒꯤ ꯃꯤꯐꯝ ꯍꯣꯡꯗꯨꯅ ꯆꯠꯈꯤ ꯃꯥꯂꯦꯝ ꯃꯥꯁꯨ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯋꯥꯡꯒꯣꯜ ꯃꯥꯒꯤ ꯃꯇꯥꯎ ꯆꯥꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯁ ꯏꯇꯥꯎ ꯆꯥꯎꯕ ꯑꯩꯗꯤ ꯅꯣꯏꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯃꯁꯛ ꯑꯁꯦ ꯇꯧꯅ ꯊꯤꯈ꯭ꯔꯦꯕ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ ꯁꯪꯁꯥꯔꯁꯤꯗ ꯑꯩ ꯇꯨꯜꯂꯦ ꯑꯁꯦꯡꯕ ꯏꯇꯥꯎ ꯋꯥꯡꯒꯣꯜ ꯅꯨꯔꯩꯅ ꯍꯥꯏꯃꯟꯕꯗꯨꯗ ꯑꯩꯁꯨ ꯁꯤꯜꯂꯨꯕꯒꯤ ꯋꯥꯅꯦꯃꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯁꯨ ꯃꯇꯝ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯀꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯣꯞꯄꯅꯤ ꯍꯥꯏꯕ ꯏꯇꯥꯎ ꯅꯪꯕꯨ ꯑꯩꯅ ꯅꯨꯔꯩꯗ ꯃꯥꯒꯤ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯦꯅ ꯍꯥꯏꯗꯣꯛꯎꯔꯦꯕ ꯁꯤ ꯏꯇꯥꯎ ꯅꯪ ꯑꯩꯒꯤ ꯃꯥꯏ ꯈꯖꯤꯛ ꯈꯛꯇꯪ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯕ ꯁꯥꯎꯕ ꯁꯤ ꯑꯝꯇ ꯁꯥꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯅꯪꯒꯤ ꯃꯥꯏ ꯉꯥꯛꯂꯒꯦ ꯏꯇꯥꯎ ꯆꯥꯎꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯕꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩ ꯅꯣꯏꯒꯤ ꯂꯦꯝꯕꯤꯁꯅꯥꯁꯦ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯏꯇꯥꯎ ꯅꯪꯕꯨ ꯍꯣꯏ ꯏꯇꯥꯎ ꯋꯥꯡꯒꯣꯜ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯨꯗꯤ ꯅꯪꯅ ꯊꯣꯛꯄ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯇꯧꯈ꯭ꯔꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏꯁꯤ ꯆꯩꯗꯅ ꯁꯛꯈꯤ ꯑꯗꯣ ꯉꯁꯤꯁꯤꯗꯪꯗꯤ ꯅꯪ ꯂꯦꯝꯕꯤꯁꯅꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯨꯡꯁꯤꯕ ꯁꯥꯔꯣꯕ ꯏꯇꯥꯎ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯩ ꯇꯧꯁꯤꯟꯅꯔꯒꯦ ꯑꯗꯣ ꯍꯥꯏꯅꯈꯤ ꯋꯥꯗꯤ ꯀꯥꯎꯅꯒꯨꯝꯁꯤꯀꯣ ꯏꯇꯥꯎ ꯏꯇꯥꯎ ꯋꯥꯡꯒꯣꯜ ꯇꯨꯇꯣ ꯂꯦꯝꯕꯤꯁꯅꯥꯁꯦ ꯑꯥꯗ ꯂꯥꯛꯑꯦ ꯆꯪꯁꯤꯟꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯝꯇ ꯁꯥꯎꯀꯣ ꯑꯁ ꯍꯣꯏꯁꯤ ꯁꯥꯔꯒꯤ ꯂꯥꯛꯑꯣ ꯅꯨꯔꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯝꯕꯤꯁꯅꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯥ ꯆꯥꯎꯕ ꯑꯩꯒꯤ ꯇꯥ ꯂꯦꯝꯕꯤꯁꯅꯥꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯋꯥꯡꯒꯣꯜ ꯂꯥꯛꯄ ꯉꯥꯏꯖꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯖꯍꯧꯔꯁꯅꯨ ꯑꯩꯈꯣꯏꯅꯤ ꯁꯨꯝ ꯂꯩꯔꯗꯤ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯕ ꯏꯇꯥ ꯂꯦꯝꯕꯤ ꯅꯪ ꯇꯥꯋꯥꯡꯒꯣꯜꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯣꯀꯣ ꯍꯥꯏꯔꯒ ꯅꯨꯔꯩ ꯆꯥꯎꯕ ꯆꯠꯈ꯭ꯔꯕꯗ ꯋꯥꯡꯒꯣꯜ ꯑꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯅꯨꯡꯁꯤ ꯁꯥꯗꯨꯅ ꯍꯥꯏ ꯁꯣꯝꯒꯤ ꯃꯤꯡꯗꯨꯕꯨ ꯂꯦꯝꯕꯤꯁꯅꯥ ꯍꯥꯏꯕꯅꯤꯀꯣ ꯂꯦꯝꯕꯤꯁꯅꯥ ꯃꯥꯗꯤ ꯊꯃꯣꯏ ꯊꯨꯝꯅ ꯍꯦꯛ ꯄꯦꯟꯖꯗꯨꯅ ꯂꯩꯔꯦꯝꯕ ꯃꯥꯅ ꯆꯥꯟꯕꯤꯔꯦ ꯈꯟ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯖꯩ ꯍꯣꯏ ꯃꯥꯅꯤ ꯏꯕꯨꯡꯒꯤꯅ ꯋꯥꯡꯒꯣꯜ ꯍꯥꯏꯕꯅꯤ ꯈꯪꯖꯔꯤ ꯂꯦꯝꯕꯤꯁꯅꯥꯅ ꯍꯔꯥꯎꯖ ꯃꯇꯧꯁꯤ ꯎꯔꯒ ꯋꯥꯡꯒꯣꯜ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯛꯅꯤꯅ ꯁꯛꯇꯥꯗꯨꯒ ꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯁꯝ ꯑꯈꯣꯏꯕꯁꯤꯒ ꯑꯣꯗꯣꯔꯦ ꯍꯟꯅꯐꯥꯎ ꯌꯦꯡꯅꯤꯡꯗꯦꯗ ꯃꯃꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯍꯪꯉꯣꯏ ꯃꯆꯥ ꯀꯣꯛꯄ ꯍꯦꯛ ꯃꯥꯟꯈꯩ ꯎꯔꯤꯡ ꯉꯥꯛꯇ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯏ ꯄꯦꯜꯂꯦ ꯁꯤꯅꯤ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕ ꯁꯥꯗꯣꯏꯅꯣꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯁꯥꯖꯤꯟꯅꯕꯁꯤꯐꯥꯎ ꯍꯩꯅꯔꯛꯇ꯭ꯔꯤꯕ ꯑꯩ ꯌꯨꯝꯗ ꯆꯠꯂꯔꯨꯁꯤꯔ ꯈꯪꯗꯦ ꯁꯤꯡꯕ ꯑꯁꯨꯝ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯝꯕꯤꯁꯅꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯏꯕꯨꯡꯒꯤ ꯃꯤꯡꯗꯣ ꯑꯧ ꯍꯣꯏ ꯃꯥꯅꯤ ꯋꯥꯡꯒꯣꯜ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯦꯝꯕꯤ ꯑꯩ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯅꯪꯒꯩꯒ ꯀꯣꯏꯅꯔꯁꯤ ꯅꯪ ꯌꯥꯔꯣꯀꯣ ꯃꯁꯤ ꯅꯠꯇꯅ ꯑꯩꯅ ꯐꯝꯗ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯁꯨꯝꯅ ꯋꯥ ꯀꯣꯏꯊꯣꯛꯇ ꯊꯕꯠ ꯀꯛꯇꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯗ ꯂꯦꯝꯕꯤꯁꯅꯥ ꯃꯇꯣꯝꯇ ꯈꯟꯖꯩ ꯍꯩꯃꯥ ꯁꯤꯗꯤ ꯄꯨꯔꯥ ꯅꯨꯄꯥꯅꯤꯅ ꯋꯥꯒꯁꯦ ꯁꯠ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯤ ꯍꯣꯏ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯅꯁꯥꯕꯨ ꯏꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯃꯤꯅꯣꯛ ꯇꯝꯖꯩ ꯏꯕꯨꯡ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯄꯨꯟꯁꯤꯗ ꯑꯩꯗꯤ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯁꯨ ꯈꯪꯅꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯑꯗꯣ ꯑꯩꯗꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯒꯟꯗꯕꯅꯤ ꯏꯕꯨꯡ ꯁꯥꯎꯅꯨꯀꯣ ꯑꯩꯁꯦ ꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯌꯦ ꯑꯗꯣ ꯏꯕꯨꯡ ꯑꯩ ꯆꯤꯟ ꯀꯟꯕ ꯅꯠꯇꯦꯕ ꯁꯨꯝ ꯋꯥ ꯊꯥꯏꯅꯗꯒꯤ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯛꯄꯒꯤꯅꯤ ꯑꯁꯨꯝꯅ ꯃꯗꯣꯝ ꯉꯥꯡꯂꯤꯉꯩ ꯋꯥꯡꯒꯣꯜꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯣꯏꯔꯦ ꯅꯨꯄꯥ ꯐꯪꯅꯤ ꯊꯥꯖꯗꯦ ꯏꯕꯦꯝꯃꯅ ꯃꯁꯛ ꯐꯪꯉꯤ ꯊꯤꯔꯦ ꯃꯈꯣꯜ ꯑꯁꯤꯅ ꯀꯦꯁꯤꯟꯅꯕꯅ ꯃꯔꯦꯁꯦ ꯌꯥꯝ ꯀꯣꯜꯂꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯗꯨ ꯂꯩꯔꯗꯤ ꯑꯩꯁꯦ ꯃꯤꯅ ꯃꯥꯕꯨ ꯀꯣꯏꯔꯤꯕꯨ ꯅꯤꯡꯈꯤꯕ ꯇꯥꯔꯦ ꯑꯩ ꯆꯠꯍꯧꯔꯒꯦꯗ ꯑꯁꯤ ꯈꯟꯗꯨꯅ ꯋꯥꯡꯒꯣꯜ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏ
ꯂꯦꯝꯕꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯣ ꯀꯩꯅꯣꯅꯤ ꯂꯦꯝꯕꯤ ꯅꯪ ꯇꯥ ꯋꯥꯡꯒꯣꯜꯁꯦ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯂꯕ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯎꯅꯔꯁꯦꯕ ꯀꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯁꯥꯎꯅ ꯇꯥ ꯋꯥꯡꯒꯣꯜ ꯆꯠꯂꯒꯦꯀꯣ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ ꯍꯥꯏꯔꯒ ꯆꯥꯎꯕꯒ ꯐꯩꯖꯣꯝꯒꯥꯗꯨ ꯇꯥꯈꯠꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯁꯅꯥ ꯋꯥꯡꯒꯣꯜꯒꯤ ꯃꯇꯧꯁꯤꯗ ꯀꯔꯤꯁꯨ ꯈꯪꯖꯗ ꯃꯣꯃꯣꯟꯇ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯍꯩꯃ ꯏꯕꯨꯡꯁꯤꯗꯤ ꯉꯁꯥꯏꯗꯤ ꯋꯥꯅ ꯈꯥꯡꯂꯤ ꯃꯥꯜꯂꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯋꯥꯁꯨ ꯉꯥꯡꯂꯒ ꯂꯩꯔꯣꯏꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯁꯩꯍꯧꯁꯤꯗ ꯑꯃꯥꯡꯕꯅꯤ ꯌꯦꯠꯂꯤ ꯖꯨꯠ ꯑꯃ ꯆꯥꯗꯣꯏꯒ ꯃꯥꯟꯗꯦ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯦꯝꯕꯤ ꯁꯅꯥ ꯋꯥꯡꯒꯣꯜꯅ ꯎꯅꯁꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯅꯨꯄꯥ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯡꯒꯣꯜꯗꯤ ꯂꯥꯛꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯕꯗ ꯑꯃꯨꯛꯁꯨ ꯉꯥꯏꯖꯩ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯛꯈꯤꯗꯦ ꯃꯍꯥꯛꯅ ꯋꯥꯡꯒꯣꯜꯕꯨ ꯉꯥꯏꯖꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯅꯨꯔꯩ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯥꯎꯕꯗ ꯄꯥꯎ ꯆꯦꯟꯗꯨꯅ ꯋꯥꯡꯒꯣꯜ ꯉꯁꯤꯗꯤ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯡꯒꯣꯜ ꯑꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯇꯝ ꯀꯌꯥ ꯅꯝꯊꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯁꯨꯝ ꯆꯠꯃꯤꯟꯅꯔꯛꯄꯅ ꯉꯁꯤꯗꯤ ꯈꯪꯍꯧꯗ ꯋꯥꯡꯒꯣꯜ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯆꯦꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯂꯦꯝꯕꯤ ꯁꯅꯥ ꯁꯥꯒꯠꯆꯔꯨꯕ ꯋꯥꯈꯜ ꯀꯌꯥ ꯀꯥꯏꯈ꯭ꯔꯕꯗ ꯑꯉꯥꯎꯕꯤꯒꯨꯝꯅꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟꯅ ꯊꯃꯣꯏ ꯄꯤꯊꯣꯛꯂꯨꯕꯤꯗꯣ ꯃꯍꯥꯛ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯤ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯤꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯉꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯈ꯭ꯔꯕꯀꯣ ꯏꯕꯨꯡ ꯍꯥꯏꯈꯤꯕꯅꯦ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯩꯇꯣꯟꯗ ꯁꯔꯨꯛ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯈꯤꯕ ꯅꯪꯒꯤ ꯋꯥꯅꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨꯗꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯤꯔꯤ ꯁꯛꯊꯤꯕꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯗꯤ ꯑꯔꯦꯝꯕ ꯑꯣꯏꯍꯧꯔꯦ ꯊꯃꯣꯏ ꯄꯦꯟꯗ ꯂꯥꯎꯖꯕꯅꯤ ꯇꯥꯕꯤꯒꯗꯕ ꯀꯅꯥ ꯑꯃ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯅ ꯍꯧꯈ꯭ꯔꯕꯗ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯅ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯗꯨꯝ ꯇꯨꯃꯤꯟ ꯐꯝꯂꯤꯉꯩ ꯏꯁꯣꯔꯅ ꯐꯥꯛꯂꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯁꯦꯅꯥꯗ ꯉꯁꯤ ꯃꯥꯂꯦꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ ꯃꯃꯤꯠꯇꯤ ꯂꯦꯝꯕꯤ ꯁꯅꯥꯗ ꯌꯦꯡꯂꯨꯗ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏ ꯂꯦꯝꯕꯤ ꯁꯅꯥ ꯀꯞꯀꯅꯨ ꯈꯣꯏꯗꯥꯎ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯁꯨ ꯇꯝꯁꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯄꯤꯔꯥꯡꯅ ꯊꯨꯝꯂꯕ ꯃꯤꯁꯅꯥꯅ ꯃꯥꯂꯦꯝꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯎꯈ꯭ꯔꯕ ꯁꯛꯇꯝ ꯑꯃꯒꯨꯝ ꯅꯤꯡꯁꯤꯡꯕ ꯉꯝꯗ ꯍꯥꯏ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯗꯨꯛ ꯂꯥꯏꯅꯁꯨ ꯍꯥꯏꯒꯅꯨ ꯑꯩꯒꯤ ꯑꯋꯥꯕ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯍꯧꯈ꯭ꯔ ꯋꯥꯔꯤꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯂꯩꯔꯣꯜ ꯆꯟꯗ꯭ꯔꯤꯐꯥꯎ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯂꯔꯣꯏ ꯅꯤꯡꯁꯤꯡꯕꯒꯤ ꯂꯩꯔꯣꯜꯗꯤ ꯅꯁꯥꯅ ꯊꯧꯅꯥ ꯐꯅ ꯆꯟꯒꯗꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯑꯋꯥꯕꯗꯤ ꯀꯅꯥꯅꯁꯨ ꯎꯕꯤꯔꯣꯏ ꯅꯁꯥꯅ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯗꯧꯅꯤ ꯑꯄꯪꯕꯤ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ ꯑꯩꯅ ꯅꯤꯡꯁꯤꯡꯕꯒꯤ ꯃꯩꯁꯥꯛꯅ ꯑꯣꯠꯂꯤꯕ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯖꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯗꯣ ꯈꯪꯗ꯭ꯔꯤ ꯅꯪꯒꯤ ꯊꯧꯅꯥꯗꯣ ꯑꯩ ꯂꯧꯏꯖꯒꯦ ꯅꯪꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯖꯔꯣꯏ ꯀꯥꯏꯔꯕ ꯊꯃꯣꯏ ꯅꯪꯒꯤ ꯁꯝꯖꯤꯟꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯏꯐꯝꯗ ꯄꯤꯕꯤꯌꯣ ꯅꯨꯡꯒꯥꯏꯂꯛꯇ ꯍꯧꯕꯤ ꯂꯩꯔꯥꯡꯗꯤ ꯑꯩꯗꯤ ꯅꯥꯁꯣꯝ ꯁꯦꯝꯒꯤ ꯈꯟꯕꯤꯗꯣ ꯏꯗꯣꯝ ꯀꯪꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ ꯌꯦꯅꯤꯡ ꯍꯨꯟꯒꯤ ꯑꯃꯨꯛ ꯈꯟꯗ꯭ꯔꯦ ꯅꯨꯡꯒꯥꯏ ꯃꯔꯛꯇ ꯍꯧꯕ ꯑꯣꯏꯔꯕꯁꯨ ꯅꯪꯁꯨ ꯂꯩꯔꯥꯡꯅꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯑꯩꯅ ꯂꯩꯈꯣꯡ ꯁꯣꯝꯖꯒꯦ ꯂꯩꯌꯣꯜꯗꯨꯗ ꯀꯪꯍꯟꯕꯤꯈꯤꯅꯨ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯒꯥꯔꯩꯅꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯅꯪꯒꯤ ꯅꯒꯣꯜ ꯀꯩꯅ ꯁꯖꯤ ꯁꯔꯥꯛ ꯇꯝꯂꯝꯗꯥꯏ ꯐꯖꯕ ꯋꯥꯍꯩꯇꯅ ꯁꯨꯝꯍꯠꯄꯀꯣ ꯑꯩꯕꯨ ꯁꯨꯝꯒꯦ ꯈꯟꯕꯤꯔꯅꯨ ꯀꯤꯖꯩ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯊꯥꯖꯕꯁꯨ ꯉꯝꯂꯣꯏ ꯂꯧꯔꯝꯗꯥꯏ ꯇꯦꯡꯅꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗ ꯌꯣꯡ ꯃꯥꯟꯕꯤ ꯊꯥꯖꯅꯤꯡꯗꯦ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯅꯪꯒꯤ ꯃꯥꯂꯦꯝꯅꯤ ꯃꯥꯂꯦꯝ ꯑꯩꯒꯤ ꯇꯝꯕꯥꯛꯊꯛ ꯅꯪꯅ ꯅꯅꯤꯡꯇꯝꯅ ꯂꯩꯁꯥ ꯇꯝꯕꯤꯌꯨ ꯁꯥꯁꯤꯟꯅꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏ ꯄꯤꯊꯣꯛꯇꯨꯅ ꯊꯨꯒꯥꯏꯍꯟꯕ ꯉꯝꯂꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯤꯔꯥꯏꯕꯤꯒꯦ ꯈꯜꯂꯤꯔꯣ ꯅꯪꯕꯨ ꯂꯦꯝꯕꯤ ꯁꯅꯥ ꯂꯦꯝꯕꯤ ꯁꯅꯥ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯖꯕꯤ ꯁꯛꯊꯤꯕꯤ ꯁꯣꯅꯣ ꯁꯨꯕꯤꯗꯣ ꯉꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯥꯏꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯊꯃꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯈꯣꯟꯖꯦꯜꯁꯨ ꯇꯞꯊꯈ꯭ꯔꯦ ꯃꯥꯂꯦꯝ ꯑꯃꯨꯛꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯗꯨꯅ ꯍꯥꯏ ꯂꯦꯝꯕꯤ ꯁꯅꯥ ꯅꯪ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯔꯗ꯭ꯔꯥ ꯁꯦ ꯋꯥꯈꯜꯗꯨꯅ ꯊꯩꯔꯣ ꯅꯨꯡꯁꯤꯕꯤꯌꯨ ꯌꯥꯗꯕ ꯊꯃꯣꯏꯗ ꯑꯅꯝ ꯀꯟꯒꯅꯨ ꯅꯇꯣꯝꯇ ꯋꯥꯖꯔꯒ ꯇꯣꯛꯀꯅꯤ ꯅꯪꯅꯗꯤ ꯈꯪꯂꯝꯂꯣꯏ
ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯁꯛꯇꯝ ꯊꯤꯔꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯍꯟꯊꯖꯔꯤꯕꯗꯣ ꯐꯖꯍꯟꯕ ꯉꯝꯒꯅꯤ꯫ ꯍꯥ, ꯀꯩ ꯍꯥꯏꯕ? ꯃꯥꯅꯦ ꯂꯦꯝꯕꯤ, ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯐꯖꯕ ꯊꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯃꯃꯥ ꯀꯅꯥꯅ ꯃꯆꯥꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯈꯤꯗꯕ ꯌꯥꯎꯕꯒꯦ? ꯅꯨꯡꯁꯤꯅ ꯌꯦꯡꯂꯕꯗꯤ ꯂꯣꯏꯅ ꯐꯖꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯄꯣꯊꯥꯔꯣ꯫ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯂꯕꯗꯣ ꯅꯪꯁꯨ ꯅꯁꯛ ꯌꯥꯝꯅ ꯐꯖꯗꯣꯏꯅꯤ꯫ ꯁꯤ ꯂꯦꯝꯕꯤ ꯁꯅꯥ ꯋꯥꯈꯜꯗ ꯈꯟꯖꯩ, ꯑꯩꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕ ꯂꯝꯂꯥꯟ ꯃꯃꯥꯅꯗꯤ ꯑꯩꯕꯨ ꯑꯁꯨꯛ ꯈꯟꯕꯤꯔꯒ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯥꯅꯗꯤ ꯑꯩꯕꯨ ꯏꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯃꯤꯅꯝꯕ ꯉꯝꯈꯤꯕ? ꯐꯔꯦ, ꯑꯩ ꯏꯕꯨꯡ ꯃꯥꯡꯒꯣꯜ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ꯫ ꯈꯟꯗꯨꯅ ꯄꯤꯔꯥꯡꯅ ꯊꯨꯝꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯂꯤꯕꯗꯨ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇ ꯇꯥꯏ꯫ ꯃꯥꯂꯦꯝ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯈꯗꯥꯡꯗ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯍꯜꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯀꯞꯀꯅꯨꯁꯦ, ꯅꯃꯥꯏ ꯃꯆꯥꯁꯦ ꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦ, ꯑꯝꯇ ꯎꯗ꯭ꯔꯕ꯫ ꯅꯁꯝꯁꯦ ꯃꯤꯅ ꯈꯣꯏꯔꯦ ꯍꯥꯏꯅ ꯂꯛꯅꯔꯤꯗꯣ ꯁꯝꯖꯦꯠꯅ ꯅꯥꯟꯅ ꯍꯥꯠꯇꯣ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯆꯥꯎꯇꯛ ꯈꯣꯏꯕꯤ ꯅꯪꯒꯤ ꯁꯝꯂꯥꯡꯁꯤꯅ ꯍꯦꯜꯂꯤ ꯑꯩꯗꯤ ꯈꯣꯏꯗꯥꯖꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯣꯅꯨ꯫ ꯋꯥꯍꯩꯁꯤꯗ ꯂꯦꯝꯕꯤ ꯁꯅꯥ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯡꯒꯣꯜꯅ ꯊꯨꯒꯥꯏꯔꯝꯕ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯑꯄꯪꯕ ꯊꯝꯃꯣꯏ ꯃꯥꯂꯦꯝꯅ ꯁꯝꯖꯟꯕꯤꯗꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯃꯥꯏ ꯃꯃꯤꯠꯇ ꯊꯨꯡꯂꯕ ꯎꯔꯤꯡꯁꯨ ꯋꯥꯈꯜ ꯃꯥꯅ ꯂꯩꯇꯥꯔꯕꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯈꯣꯏꯔꯝꯕ ꯁꯝꯂꯥꯡꯁꯨ ꯊꯥꯎ ꯅꯤꯡꯊꯤꯅ ꯇꯩꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯊꯝꯈ꯭ꯔꯦ꯫ ꯀꯨꯆꯨꯅ ꯄꯥꯟꯕꯅꯤ, ꯃꯥꯏꯊꯣꯡꯅꯒ ꯅꯨꯡꯁꯤꯕꯅꯤ꯫ ꯆꯥꯎꯇꯛ ꯈꯣꯏꯕꯤ ꯃꯥꯒꯤ ꯁꯝꯂꯥꯡꯅꯒ ꯅꯤꯡꯊꯤꯅ ꯇꯥꯔꯛꯄꯗꯤ ꯑꯅꯧꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯦ ꯉꯁꯤꯗꯤ꯫ ꯃꯥꯕꯨ ꯄꯥꯝꯖꯕ ꯄꯥꯈꯪꯁꯨ ꯃꯁꯤꯡ ꯊꯤꯡꯉꯝꯗ ꯊꯣꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯐꯩꯖꯥꯎ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛꯀꯗꯨ ꯍꯣꯠꯇꯨꯅ ꯍꯥꯏ, ꯂꯦꯝꯕꯤ ꯁꯅꯥ, ꯑꯁ ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯊꯣꯔꯛꯏ꯫ ꯑꯗꯣ ꯑꯩꯅ ꯊꯥꯏꯅ ꯅꯪꯕꯨ ꯂꯛꯅꯈꯤꯕꯗꯣ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ, ꯁꯨꯝ ꯑꯉꯥꯡꯅꯤ ꯈꯟꯅ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯅꯦꯕ꯫ ꯂꯦꯝꯕꯤ ꯁꯅꯥ ꯃꯣꯡꯍꯥꯗ ꯇꯞꯅ ꯈꯨꯝꯃꯤ, ꯇꯥ ꯐꯩꯖꯥꯎ, ꯑꯩ ꯁꯥꯎꯗꯦꯗ꯫ ꯑꯩꯅ ꯇꯥ ꯐꯩꯖꯥꯎꯗ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯁ ꯂꯦꯝꯕꯤ, ꯅꯪꯗꯤ ꯂꯦꯝꯁꯨ ꯌꯥꯝ ꯂꯦꯝꯂꯝꯃꯤ꯫ ꯑꯗꯣ ꯅꯪ ꯑꯩꯒ ꯀꯣꯏꯅꯔꯁꯤꯗꯅ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯁꯦꯡꯕ꯫ ꯇꯥ ꯐꯩꯖꯥꯎ, ꯑꯩꯗꯤ ꯈꯪꯅꯕ ꯂꯩ, ꯃꯃꯤꯡꯅ ꯃꯥꯂꯦꯝ ꯀꯧꯏ꯫ ꯑꯗꯨꯅ ꯑꯩ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯠꯇꯦ ꯐꯩꯖꯥꯎꯅ ꯋꯥ ꯍꯦꯛꯇ ꯊꯠꯆꯤꯜꯂꯤ꯫ ꯑꯁ ꯂꯩꯒꯦ ꯂꯩꯖꯁꯅꯨ, ꯃꯥꯁꯨ ꯂꯩꯁꯅꯨꯕ, ꯑꯩꯒꯁꯨ ꯀꯣꯏꯅꯁꯦꯕ꯫ ꯑꯗꯣ ꯁꯤ ꯅꯪ ꯌꯥꯔꯣꯃꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯤ ꯐꯩꯖꯥꯎ꯫ ꯃꯁꯤꯗ ꯈꯪꯍꯧꯗꯦ ꯃꯥꯂꯦꯝꯅ ꯐꯩꯖꯥꯎꯒꯤ ꯃꯆꯤꯟꯕꯥꯜꯗ ꯀꯤꯟꯅ ꯆꯣꯛ ꯍꯦꯛ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯌꯥ, ꯌꯥꯗꯦ, ꯍꯦ ꯀꯅꯥꯅꯣ? ꯃꯥꯂꯦꯝ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯗꯨꯅ ꯂꯦꯞꯂꯒ ꯃꯁꯥ ꯃꯔꯨ ꯐꯟꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯗ ꯂꯩꯈꯣꯝ ꯇꯩꯔꯤꯉꯩ ꯑꯃꯣꯠꯄꯅꯤ ꯈꯟꯅ ꯍꯨꯟꯗꯣꯛꯄ, ꯍꯧꯖꯤꯛ ꯁꯅꯥꯅꯤ ꯈꯪꯂꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯄꯥꯝꯂꯛꯂꯤꯕ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯕꯤꯌꯨꯔꯣ? ꯅꯆꯤꯟꯕꯥꯟꯗꯣ ꯈꯛ ꯀꯥꯏꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯝꯅꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯃꯥꯂꯦꯝ꯫ ꯂꯩꯇꯨꯝ ꯀꯥꯛꯐꯩ ꯑꯅꯤꯁꯨ ꯃꯥꯂꯦꯝ ꯆꯠꯈ꯭ꯔꯕꯗ ꯎ ꯃꯔꯨꯝꯗꯒꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯏꯇꯥꯎ ꯂꯩꯇꯨꯝ, ꯃꯆꯤꯟ ꯀꯥꯏꯔꯦ ꯏꯕꯨꯡ ꯃꯍꯟꯇꯁꯦ꯫ ꯏꯇꯥꯎ ꯀꯥꯛꯐꯩ, ꯃꯀꯣꯛ ꯀꯥꯏꯍꯧꯗ꯭ꯔꯤꯁꯤ ꯐꯔꯝꯅꯤ꯫ ꯊꯥꯏꯅ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯃꯆꯤꯟꯗ ꯅꯨꯡꯅ ꯊꯣꯝꯕꯤꯕꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯆꯤꯟ ꯊꯨꯒꯥꯏꯕꯤꯔꯝꯃꯤ꯫ ꯑꯧ, ꯑꯉꯥꯎꯕꯤ ꯁꯣꯅꯣꯁꯨꯕꯤ ꯁꯛꯊꯤꯕꯤꯅ ꯅꯨꯡꯁꯤꯕꯤ ꯑꯣꯜꯂꯛꯄꯩ ꯋꯥꯔꯤꯅꯤꯗ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯁꯛꯊꯤꯕꯤ ꯑꯉꯥꯎꯕꯤ ꯁꯣꯅꯣꯁꯨꯕꯤꯗꯨ ꯀꯅꯥ ꯑꯃꯒꯤꯗꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯕꯤ ꯑꯣꯏꯈꯤꯔꯝꯃꯤ꯫